ngasi numidang wairam phongkiba tongan Manipuri sifongsingi amasung thokiba thawdo wathoksingi maruoibi I pausing khongasaraga Manipur top channel gi maikedi myamna thamjagi hanbada sing amasung tamda law and order gi phibam phare hairaga aphaspa 1958 lauthoktriba karigino kemega sandra Manipur yauna North East State Khudingmaktagi disturb area amadi aphaspa 1958 athuba matamda lauthokadabani haina Manipur Pradesh Congress Committee AMPCC na laingak takshilakli wapam asiga mari lainana ngasi BT Road leba Congress Pawan pangthokpa pawgi mifam amada MLA Kemega Chandrana lamdamasida BJP na lusingba sungsinaba laingak lakpadagi singtam anida nungsi sanaba purakle amadi law and order gi phibam phagatle hairaga disturb area amadi aphaspa 1958 mapung fana karigi lauthoktribano haina phungduki loinana double engine laingak ni hairaga ngasi fawba BJP amadi satminariba AMPP NPF ki mihut amatana Dragonel Act asibu mapung fana lauthoknaba Home Ministry da taknadribano Congress na laingak paidingi matamda center gi yaka yengdana lamdamasigi assembly segment tagi aphaspa lauthoki disturb area amadi aphaspa ek lauthok paibisi state cabinet ki preview da lei maramaduna paliba BJP na lusingba lainga amadi sungsinduna satminariba NPP amadi NPF party na atuba matamda lamdamasigi singamasum tamgi mapam kudimakta disturb area amadi aphaspa 1958 mapung fana lauthoknaba center da taknagadabani hainasu akanba wafam thamnakli atopa pawamanamo North East pu shooting range onthokpigano CSO sing haukiba December marida Nagaland gi Mon district ki Oting village da thabak suruga halakpa misam taragahumdaibu tamthina nongmaina kaptano hatkibada senaba officer sing yauna court martial tawgadabani haina the collective of civil society organization Manipuna phongdorakli waphamasi IPSA akomlu pandam ipak kanglamai kil CLK amasum case in sinduna inner line permit extends in Manipur gi anirak suba thoram KSA gi office ta pangthokpada wangang khibasingna phongdokhibani ngasi gi thoram aduda the collective of civil society organization Manipur gi marueba miyai kyana sarugyaki hansupali makha satarak poina ngasi state si goideba COVID-19 update myamna thamjage ngasi gi positivity rate si 1.2% lairi apun boina miyai taragani pan ngasi nona COVID-19 na positive oiba thengnera khi duga miyai anina COVID-19 na positive oiba laikhidre haina claim tori ngasi COVID-19 na positive oiba thengnera khraba miyai taragani pan asi Imphal East dagi ahum Imphal West dagi taraga mathoi Kaksing dagi ahum amasum Thawbal dagi amani laikhidraba miyai anisna animak Imphal East dagi ni hanisu claim tori makhasa tharak poina to payam namak nuaitaba pawmana miyam gi yaifanaba sien Chongluba gi mai oina ngasidi yum gi mal sang fawba kaithok tuna khangle thar web laklabadi miyam gi damak ayuk amadi numidangi saklen pizabinaba kana amata su Thoklaklaroi laingang na COVID ki senfam khara kaithokle hairabasu laisat manungda catering service tawkiba singidi yaudrabara miyam gi yaifanaba sien Chongluba gi mai oina ngasidi yum gi mal sang fawba kaithok tuna khangle haina Kaksing A sida catering service tawkiba frontline warriors singna phongdorakli Pauksi esiga catering service tawduna miyam gi damak mateng pangkiba miyoi amaga wari sanabada hai hauzuk malem gi oina asoba singnaba ma oidiba COVID-19 asigi ahum suba wave asi Omicron asin oigani haina panari hauzuk India ro Omicron gi laisat asi tapna hengalaktuna kuntra gi mathakta laikre Manipur da COVID-19 gi third wave ni haina riba laisat asi soidana laklagani laisat asi digi ngakthoknaba hauzuk phawbada hidak amata puthokpa leitri adubu COVID-19 positive oiraba miyoi amada masi oiba chinjak chaduna haksangi immune system son thadanaba hotnabada laisat asidagi hinghaunaba maram ama oiribani mangna hai Kaksing AC gi oina laisat asidagi ngakthoknaba siba mari sangba khangdana songthoktuna catering service tawrubai khodi siki ama phawba laingaktagi mateng phangdre lainga asiga yanaraga asangba senpham pumba puthoktuna miyam gidamak mateng pangmani adubo handak lainga na COVID ki senpham kara kaithokle hairabasu catering service tawkibai khogidi yaubidre mari lainaba authority da hanglabasu makhoi masel inthog insin tawduna leire malem goina sauba singnaba ama oiriba COVID-19 laisatna sai anirom
amamba numit oiduraba lamdamasida frontline warrior ama oina laisat asina sokolaba miyamda nomagi ayuk amadi nungthilgi sanaba supply tawriba aiko ingasidi laingakna hanna yengbidabadagi yumpham phaw mina munkhibagi phibamda laire haiki covid ke senpham khara laingakna kaithokle hairabasu catering service tawjariba aikoigidi yaudi haina mari lainabasingna pakhum pirakle haina kaksing da catering service tawribasingna pendaba phungdorakle miyoibagi minungsi amadi laisat asida awaba taraba miyamgidamak sibakidana songthurakibasinggi manungda ama oiriba kaksing assembly constituency da hangliba covid care center singda covid na maram oiduna anabasing ayuk amadi nungthilgi sanaba supply tawriba frontline warrior sing asidi miyamgi sendoina khwang koire haujuk phawbad ACAC gi covid naraba miyamgi saklen pijanaba honabada lupa lakh kungamari rom laingakta toli aduba haujuk phawba karigumba amata khanabidana leire kaksing ACAC hangliba covid care center singda group ahum thokna khaidoktuna warrior sing asina catering service tokhi maru oina ITI amadi Kha Manipur College na group ama Makai School amadi higher secondary ga group amana singba khaidoktuna miyamgi seva tawduna lakhibani so hari pausi esi ga covid care center service tawruba miyoy amaga wari sanabada hai miyamgi sendoi hunna bada gari phawba yole catering service tawriba singasi lainga ki thabak tawba mi amata nate miyamgi seva tawnabagi damak dukan amadi atei mafam singdagi sochil luba senpham sing haujikti thorakpada yumda leiba ngamdre sak thong thaknaba thamlibasingi khusuman pinaba isana thauba gari yolaba phawba suba ngamdre hainasu pausna makhatana phongdorakli makasa tharakponi state sigi wangmada thokpa ten ma paw kharaga memna thamjage anauba variant omicron ga mari lainana mumbai da section chamaga nifuga mari gi makhada athingba thamkre hari miyoibagi punsi kannanaba madi madugi protection pinabagi damak mumbai da section chamaga nifuga mari gi makhada pung nifuga nipan gi athingba thamkre masina maram oiraga mumbai gi mafam singda mi punma punamak amata yahan khidre section chamaga nifuga mari gi makhada athingba thamkiba si covid 19 gi anoba variant omicron asidagi ngak thoknaba amadi miyam gi punsi kannabagi damak hairiba athingba si thamkibani police na karma section thorang lokhatuna mumbai gi mafam punamakta mi punba madi atai hiram kya ga mari lainana gathering punamak thingjin khre hairi henasu pausna makhatana phungdorokli loishilakpoina ten paw khraga myamna thamjage US Canada madi UK na athingba thamkhre Sina Myanmar amadi North Korea na miyoibigi hak khunggaunariba sigamari lainana US Canada madi UK da sing impose tawkhre hairiba leba ahum sida hauji miyoibigi hak khunggaunariba sigamari lainana ngarang malem gi oina pangthokhiba human right numit kamari lainana US Canada madi UK na leba ahum sida human right khunggaunabigi damak sanction impose tawkhibani hainasu paw man makhatana phongdorakli lushilakpoina ten paw man Delhi da Omicron amasum thengnare Delhi da ani supu oina Omicron case amasu thengnare miyedu Zimbabwe dagi lakpani hainasu agency gi paw mana makhatana su phongdorakli adu haujiko ina dimyam paw su matang se lushinjarage amasum patosaki bida soikiba lankiba kya yaurs myam na ngakpigani matam gi maruibi paw sung su leptana myam da update pijarakena channel sigi mekedi gi su myam da thamjari and thank you